Manipur Da Kukiland Kwb Mafam Amata Lyte Kukiland Senganaba Honabada Manipuri crisis asi thokpani haina FNCC na phongdoragli. Manipur Da Kukiland Kwb Mafam Amata Lyte Manipur da thokliba crisis asi Kukiland semnaba honabadagi thokpani haina Foothill Naga Coordination Committee FNCC gi maikaidagi akanma wafam phongdongnaragli. FNCC gi maikaidagi thorakpa cherol amada Kukiland haiba wafam ama thoragliba lamdam asigi puwari bo sendok sadokuna mahausadagi leijaraglaba lamdam segi indigenous miyamgi leijariba lam ase khopchinaba atamna chinba khusin thorang amani Kuki hairiba kanglup asi lamdam asigi indigenous oiba furup amanate hairiba kanglup asi Myanmar amadi Bangladesh tagi migrate oina lakiba refugees singni haina FNCC na phongdoragli. Kuki group kharana lamdam segi mahausadagi leijaraglaba Kaubru amadi thangjing tingda natana SP road pu atopa maming thonjinaba honaragliba asibu yaningdaba phongdokpaga loinana hairiba asiguma thawong asi lamdam asida irang thoknaba sinbagi mathakta mahausagi nungsi sanana leijaragliba yelhomi singda atamnana singnarakpagi thawong amani nagamiyamna namna khunda leitaduna leiriba mafam singda Kuki militant group amadi kulai paiba volunteers singna ainkaina bunker sajinba amadi lambi thong thinjinbagi thabak thawong letana chathari asigumba Kuki gi thawong asi nungsisanana leiminariba nagamiyamda atamnana singnarakpagi thawong amani hariba thawong asi khudakta lepnaba FNCC gi makedagi khangalagli. Miyamna chathok sachin tawriba lambida niyam kaina Get yungsinba umang amadi miyangi lam khopchinba haibasi ainbu violate tawbani maramaduna political demand gi makhada kulai paiduna lan horiba Kuki militant group amadi Manipur crisis asida kulai pairiba Kuki miyamna khudaktagi hauna naga territory dagi handokadabani hairi. Manipur tholiba crisis asi narco terrorism amadi illegal immigration amaram oiraga thoganbani hairiba hiram ani asina mahausadagi nungsisanana leiminaragliba lamdam segi yelhomi singi tungi punsida khudongthiba kaya mayoknarakpa yai athingba yauduna puchalagliba drug arms amadi foreign national sing asina Kuki militant group singda mapangal haptuna lamdam asibu singnarakpa ngambani hainaso FNCC na phongdoragli. Soo Handoknab Modi amadi Amisada lamda thangna serol Pisinkhre hauji BJP Manipur Pradesh ki wangangloi oiribati Michael lamda thang haukimna United People Front UPF amasung Kuki National Organization KNO gi suspension of operations to agreement sign tawnariba ase kudaktagi handoknaba Prime Minister Narendra Modi amadi Home Minister Amisada aiba serol Pisinkhre lebaga sigi agency gi pau amada tongan media platform tingkayada Soo agreement sangdorpa yai haina report tawnaragliba asiga mari leinana P Michael lamda thang Kimna Prime Minister Narendra Modi amadi Home Minister Amisada Soo agreement adu kudakta handoknaba taksinbaga loinana chaliba sahi asigi February da Manipur da President role thamduna mahusagi punchida hanjilagnaba India lengangna honariba asida Soo agreement makhatana sangtharaglabadi apanba tholakpa yai hena phongdoraki. Soo agreement tawnariba Kuki gi leiriba lal holup sing ase Manipur crisis asiga mari leinabana Ministry of Home Affairs na makhatana Soo agreement sangdorakpa tarabadi Manipur gi territorial integrity amadi Maru oina Imphal Valley gi leiriba constitutional identity da asoba singnaba ama mayoknarakpa yai haina mahakna section wa thamli. P Michael na Prime Minister amadi Home Minister da address toba serol aduda Indo-Naga ceasefire agreement without territorial limit haiba wafam agreement aduda yaurubadagi kumja lising aniga amada The Great June Uprising Day gi thodok thokduna hairiba thodok aduda miyoi 19 laikhidaba amadi kayana sopan nangkhiba wafam ningsingladuna kariguma Soo agreement asi makhatana sangtharabadi kumja lising amada thokiba thodok adudagi hena kanba achauba irang tholakpa yai haina section wa thamkhre. Masigi mathakta lamdam asida leiriba tongan ba CSO club organization mahairoi lupsing amadi imaibel singna Soo agreement ase lokthoknaba matam kayagi mamangdagi kholaw kaya lauduna amadi maklama kayagi kongjang sangsinduna lakibani haina suti Michael lamda thang haukimna Prime Minister amadi Home Minister da Pisinkhre serol aduda yauki. Masagi lofamda law uba changluba singda Kuki singna nauri kapsilakre miyang ngakpi senbiba ngamdraba BSF leitan pokpida makhatana thambagi kanaba leitre. Imphal East District ki Khundrakwang Kendra gi manung chana leiba Pukhaw leitan pokpigi sadu lampak haina khangnaba mafam amada ngarang ayupung 9 lom tarakpa matamda lamdam adungi mitai singna masagi lawfam singda law unaba honarubada Kuki singna thinglakpada natana nung yauna nauri kapsilakpadagi akan mamongda muknakre mafam adubu ngak senaba lakiba Central Security Force na miyang ngakpi senbiba ngamdre makhoi leirubagi kanaba leitre haina khoisaunaraba miyamna phongdongnaragli. Pukhaw leitan pokpigi sadu lampak haina khangnaba mafam aduda leiba lawfam ching lawpu singna law unaba honabagi damak law khoibagi thabak horakpada mitai gi lawfam singda sing aduda Kuki singna sangsilaktuna thabak suba yaroi haina atingba pirakhibani hairi. Kunja sing aduna leitan pokpi upar primary school da leiriba
humdra suba BSF ki company da haijarubada khunja singi waka tabi bagi mahut kuki singi wa oina taba man bagi mawongda mitay singbu labuk tagi tan khatna ba honaraki hairi thawdo adu bo hak thengna na thengna ki ba nandai bam mobina Paumi sing da fongdora kibada sadulan pa amadi masiki akoy bada layriba lawpam kaya lising ani kulhumdoi gi me ahumdagi haurak kiba leba ki irang asina maram oiduna lawpari kunlom kuki singna Pisinkhre amadi lemhauriba lawfam singso mamang sahi dagi hauna law unaba hotna bada awaba kaya thengna duna laki sahi sigi oina law tha yaurak padagi mafam asibu ngak senaba lakiba BSF ta law uba yanaba security pibinaba hanjin hairaba matung ngasi BSF personnel mangaga loinana law khoiba lakibani adu mafam adu yauraba matung songfel hairiba khul achidagi kuki khara kumtharaklaga athingba piraktuna makoi kuntra mukna nung amadi nauri kapchilakibani hairi thawdok adu da miyoi kaya nauri maruna panduna choki mafam asibu ngakpigani haiduna lakiba central security force personnel ting masagi mathau masak khangdaba isagi lawfamda ining tamna law uba phanganribanina makoi leirubagi wahantok leitre hanbikro Mobina makata na hai mafam asida layriba sayenaba asi Manipur Governorship Secretary amadi Security Advisor na akan mamileng changbiyu ngasi gi thokdok thokriba leitan pokpigi mafam asida ahenba security forcing thambiyu songfel kuldal khulai paiba kuki singna layriba bunker manga maktugaiduna lomi sing akitu jungba poktanaba lawbang yahanbiyu haiki songfel amadi singfai hairiba khul singdagi kuki singna khulai pairaga tholakibada miyamna uhobadagi Mafam adu da layriba security forcing da kudam changdam piduna taglaba matung security forcing na combing operation chathaki adubu khulai amata pabadi ngamkide hairi mafam adu da layramba miyam na ngarang tampaki mafam singda security force na khusu khulai kaya fagat kraba matung ngasi kuki singna khulai paiduna laybagi kudam changdam pirabaso khulai fagat pangamdaba haibasi laibakthibani security forcing na chathaba achan miran naiba Tawong sing adu yaning de haina fongdoraki nakalama romda ngarang masagi lofamda law koiba changluba tractor driver amana mahangna hakthengna na thengnaraki basing paudam ladun hai mamang chahida su lofam se security singna ngak senduna law ukibani handak sahi gi su law unaba haiduna changlubada kuki gi miyoi kharana thoklaklaga changlakpa yaroi haina athingba pirakibani thawdo adu BSF ta control tawnaba hairubada miyam sing ngakpi bagi mahuta kuki singi misang sangduna laiki kuki singna nauri kapsilakbadagi ngaihak mungna rure maduda security force na ngakpi sendiga ra hairaga makoina pairiba AK rifles na miyamda onsenduna kapke fawba tawraki isagi lawfamda law ubada athingba pirakpagi thawong asi amuk hanna thoktanaba mari leinaba singna honabiyu lawfamgi akoibada security force singi bunker thamduna ngak senhanbiyu ngasigi thawdo aduda kariguma khulai paiba yawramlagadi asi ana fawba yawramgani So extension ga mari lainana ngasi anirak suba oina New Delhi da Wari Sanarab Yai Ministry of Home Affairs MIC amadi suspension of operations su group ki Kuki militant organization singi makok thongba lusingba kaya ga loinana makhata na su extension ga mari lainana New Delhi da anirak suba oina hayeng Wari Sanarab Yai hairi hayeng Wari sanagadariba sida Manipur da ngasi oriba crisis asibu lumna lawduna India lenga ki maike dagi su gi leiriba ground rule ga mari lainana Semdok panatraga semdok taba haibadugi matang da kumna Wari Sanarab Yai Ningsing bayabadi India lenga ka Kuki militant organization singa haukiba sai lising ani nipan da su agreement ki khudek pinaki hairiba agreement adu da Kuki militant organization singi maike dagi Manipur gi manung da Kuki singtagi oiba territorial council ama political demand oina taksinduna lakibani matamadu da ngasi Kuki ama dimitai gi marakta thokliba crisis ase laikide adu bo haukiba sahi ani asida Manipur da thokliba crisis ase gi manungda Kuki gi lusingba kayana lesser yawba Kuki singtagi oiba union territory demand tawi kumda lising ani nipanda oikiba ground reality aduga ngasi oiriba phibam asiga aduki mati khenaba kaya leire maramaduna India lenga kan nauna Wari sanagadoriba asida hairiba khenaba kaya asi khanagadabani Wari sanaduna nakalani ge marakda yasinaba purakpa haibase give and take policy gi makhada yasinagadabani haukiba chahi lising ani kulhumdogi me ahumdagi Manipur thokliba crisis asidagi union territory demand ase tawrakibani haina su group singi lusingba amana fongdoragli masida natana India lenga ka Wari sanaba sida su group ki leiriba designated camp ki matangda khanarakpa matamda Kuki miyangi apamagi makha pongani haina su fongdorake hairi hayeng New Delhi da anirak suba oina Wari sanagadariba sida Kuki National Organization amadi United People Front UPF ki makok thongba lusingba kaya saruk yagani hairi